Ngasi Kuki Militant landarakpada soklaba Liangmai Naga ichul inausing hauchungdagi army helicopter na brimsta layengnaba purakre yam thuna phanaba ishor kurambiyu. Ngasi Kuki Nupi ama Naga volunteer na farure adubu lan tawbada mara leitaba nupi angangda khut thaba fatte haiduna tekta kaiduna thadokre haidi. Kangpukpidagi khara chatlaga leiba Liangmai khul Langkada Kuki na ambush tawduna miyoi ani Hatkhibagi mayokta national highway singda total shutdown hokre. Kangla Tongbida miyam thoklaktuna tayar mai thadun lambi thingba hokre. Ngarang senapati da Kuki ki bolero Casper ama Naga volunteer na faraga mai thadokhibabu KSO Sadar Hills na pendaba phongduragli UNC ban marakta yamna wana leiba matamsida nongmagi chara taliba mi amagi gari faraga mai thadokhibabu KSO na thamoi pandaba mi ni haina pendaba phongdokre. Khangba ngamlaktradi ekhoisu chapchana paukhum pigani haina KSO na phongduragli Mai thakiba bolero compensate tawbinaba KSO na appeal tawrakli. Kuki su militant group ama Aroiba KNP amasung KRA gi apunba combine team amana anganbada Kangpukpi district ki manung chanba Imphal Kangchup Tamenglong road ta leiba Langka Tainuluang Liangmai Naga village ta akanba mawngda attack chathakre. Attack aduda Liangmai Naga ani sire ani na sokle thawdo asiga ikan kanadana Kangpukpi district ki manung chanba Makui Naga village ta su Kuki militant singna akanba mawngda attack chathakre hari. Amoramda Kuki su militant singna lamka Liangmai Naga village ta attack chathaduna Naga gi miyoi ani hatkiba duga ani na sonkiba thawdo adugi mayakta Liangmai Naga singna tariba mafam singda emergency total shutdown lauthokre. Press na phangma pawgi source amada hairibana ngasi ayu pung 3 makairom taba matamda Langka Liangmai khulgi Naga villager singna labukta thabak suba chalingaida KNP amasung KRA gi kangpu sing aduna nongmai round kaya marum kapsinuna attack adu chatharakibani thawdo aduda Wiri Liangbau Chawang Kuntraga Manga Kauba ama mafam adumakta da nongmaina panduna sikhi aduga atopa ahum amana sokhi soklabasing adudi Kawidinang Abonmai Yangkaiga Marina Pungnopta Namthiliulangau Primai Nifuga Mangana Kamiyada aduga Malianji nang Abonmai Yangkaina Thabak amasung khutta nongmaina panduna sokhi soklaba ahum adu laikana na Rims Hospital da tamna purakpagi lambida miyoi amasu laikhidre haidi adubu laikhidraba miyoi adugi maming mathadi press na phagmangamdri. Panba yabadi haukiba August taraga nithoida chai asigi February 5 dagina August taraga mathoi fauba security agency sing amasung police na state asigi tongan mafam sing dagi phagalakiba nongmai bomb amasung explosive sing Imphal gi first MR gi parade ground da display tawkiba numit aduda chief minister Yumnam Khemcha na state asida lanai miyoi singna logi wangmada pairiba nongmai sing numit taraga ni faubi manungda makoi gi mari lainaba kendra gi MLA natraga SP sing gi kuthangda surrender tawdrabadi akanba action lokolagani haina warning pikiba adugi manungdani. Kuki militant sing aduna makha tana Kangpukpi district ki manung chenbada Makui Naga village ta su thawdo asiga ikan kanadana akanba attack chathaki thawdo aduna maram oiraga khul adugi khunja sing lanjinakre adubu asiana aso open gi paudi phangdri ngasi Kuki su militant sing attack chathaki Langka Liangmai village asi chahi sigi June 13 gi ayuk pung 9:40 rom tabadasu su militant group ama Aroiba KNP na attack chathaduna khulgi yum mari tumna mai thadoklamkhibani loinana khul aduda leiba iroi ama amasung hui amasu nongmaina kaptuna halamkhibani amaromda Kuki su militant singna Langka Liangmai Naga khulda attack chathaduna Naga village volunteer ani hatkiba anina son ki bathawdo ado Liangmai Naga council Manipur na akanba mawngda condemn tawi loinana thawdo aduga mari lainana Liangmai Naga singna emergency total shutdown lauthokle. Total shutdown asigi manung chana dukan office institution amasung non essential activity khudingmak mihat asigi mayokta solidarity utuna thong longadabani mihu khudingmakna total shutdown gi khongjang asida cooperation pibiu mari lainaba authority ki maikidagi su thawdo asida chenariba miyoi sing faduna logi oiba mawngda matik chaba chairak pibiu amasung khul asigi miyam sing safety amasung security lehanaba thabak paikhat piu hairi amaromda Liangmai Naga council na emergency total shutdown gi khongjang lauthokibaga iroinana Imphal Dimapur lambi gi Kanglatongbi Naga amasung midai furup singna total shutdown gi khongjang changsen bahukre. Khongjang asigi manung chana lambi asigi mafam kaya tayar mai thaba amasung nung paisinduna chathok chasinda athingba pibagi khongjang makha tana chathari hairi. Chahi sigi be thadagi Kuki jo amasung Naga community anigi marakta naungna irang thoraktuna community animakna Manipur gi national highway da chathariba blockade adu yasinaba ama puraktuna handoknaba Supreme Court na nakalani makta khangankre
Naga community na National Highway 2 Imphal Dimapur lambida blockade chathaduna Kuki jo miyamgi nongmagi tangai fadaba polamsing phangdabagi awaba mayoknariba asiga mari lainana apex court asina intervention tawbinaba Kuki Human Organization for Human Rights KWHR na Supreme Court tharakpa wakat amagi matangda ngasi Chief Justice of India Suryakanta Justice Joy Malia Bagchi amasung B Mohonagi bench ta hearing chathakre court ki maikai dagi muknariba community animang na National Highway amuhana hangdokna bataksin bagal loinina micham miyam gi lifeline bu thingjin ba haibase community amata na tawroidabani haina observation piki petitioner ki maikai da lepkhiba senior advocate Anand Grover na hojik National Highway 2 da chathariba blockade asina maram oiduna nongmagi tangai fadaba polamsing maru oina chana thaknaba polamsing hidak langthak amadi mahi masing tambagi chathok chasinda chawna akaiba piri organization asina hingsa gi thawongi mayokta matam pumada lepi amadi Kuki militant singna chatharakba blockade hauji handokre haiba wafam court asida thamki court ki maikai degi nongmagi darkar oiba polamsing pusinbada athingma piriba organization singi marakta wari sanaduna yasinaba puraknaba thabakta amata lokhatabagi maram karigino haina hangbada petition ki council advocate Anand Grover na hai committee ani ki marakta hojik chawna muknaba leiba amaromda state lengang naso oirakliba phibam asi laksin bangamdana leiri haina maral se ki ngasi chathakhiba hearing aduda international maite organization gi maikai lepkiba council gi maikai digi apex court asida wakalakliba asi nakal ama khaktagi oiba wafam oi Kuki group singna kumja 2023 dagi National Highway 2 thingjinduna community khuding makna National Highway asida free movement phangdana leiribani haina court thamki court na council singi warol taraba matungna National Highway amana blockade tawraga National Highway amana hangdokpa maramna petitioner amadi maitai organization singi maikai dagi hojik blockade tawriba highway sing amadi National Highway singi detail piraknaba khanganbaga loinina blockade hangdongnabagi proposal amadi kari thabak lokhatpa yai haibagi chapchaba warol sing court asiga langkhalaknaba khanganki Chief Justice Suryakanta na community amatana highway thingbagi ayaba leiti haiba observation piraduna appropriate agency amana masida court asina blockade hangdoknaba kariguma notice issue tawraba amadi state nasu blockade hangdoknaba namfuda thabak lokhatpana masina hena micham miyamgi mathakta hingsa gi thodok chathanabagi maram oigani haiba wafamsu thamki highway haibasi micham miyamgi lifeline oiribani petition amadi paliba kangnaba highway asi khaktagi wafam nate lambi thingba haibasi Manipur gi mipum khudingmakta chawna awaba mayokna hallibani maram asina appropriate agency amana hiram asigi matangda yengshinduna yasinaba puraknaba honagadabani hainasu court na observation piki Manipur gi luraba tanfam asida chingda khundariba yelhomi furufumna mangna mitop khandokpagi thaba asida mangjil thana tholaktuna choba thodang lawbiu halairiba CSO pumna mangna hojik mayoknariba illegal immigrant ki wafam asina core issue oina punna thengna minase haina ngasi press club ta pangthokiba paugi mifam amada MMTU ki secretary organization ti parija na phongdokre mangna makhata na haikibada NRC tawduna illegal immigrant khando u haiba miyamgi kholaw iho asi logi mayokta nate hojik Manipur ki kanglu furuf ki lana sigi marakta census tawba maram chade hojik pangthokna ba lepdiba census asi logi mityeng da su yade 2001 ki census ta chingi subdivision mapanda amuk hanna census tawnaba high court na rai takhrabani 2021 ki census ta subdivision ahumna withheld thamkhibani census yaithoktuna illegal immigrants sing NRC tawduna maramda deport tawnabagi khongthang asida hojik lairiba MLA minister na party ki khenaba thamdana center lengak taksin biu lamdam asida illegal immigrants sing changlakpagi khongthang asida lengak na karigumba amata thawa sadabasi yaningde malangi mafam amata da chanadraba amadi Manipur da su 1967 da muthatkraba citizenship right Kuki singi oina chanaduna lairi Myanmar dagi changsilakpa Kuki illegal immigrant lakaya mapung oina chingi lamda khunda sinduna laisinkhre illegal immigrant sing asina chingi saruk ahum thokpagi ani henbada leptana khudum chansilakli illegal immigrant sing asina tongana anawba lambi thong kaya amasu leptana semgalakli makhoina Manipur gi law maker amasung laingak sasanda yausilaktuna yelhomi singi mafam nongmagi musilakli haikhi Manipur gi miyam maru oina yellow furup sing ngasidi masing lakngamdana kanglon kaina ngamkhai wangmadagi changsilakpa illegal immigrants singi sathiba aggression mayoknaraba lamdam ama oire hojik state asida mayoknariba chahi ahum helaba ethnic violence asigi mapung oiba horakphamsu illegal immigrants singi khujil tharangni Manipur da khunda sinduna laikhraba Kuki jo illegal immigrants singna masing yamlaba arm group ki syndicate mayam amalingkhatuna lamdam asigi achouba umang sing chingmai sing kokthokduna poppy plantation tawduna
ꯑꯆꯧꯕ ꯅꯥꯔꯀꯣ ꯕꯤꯖꯤꯅꯦꯁꯀꯤ ꯃꯀꯣꯜ ꯁꯥꯗꯨꯅ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟ ꯌꯥꯝꯅ ꯑꯐꯕ highly sophisticated ꯑꯣꯏꯕ ꯅꯣꯡꯃꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯕꯣꯝ ꯇꯣꯞ ꯑꯃꯗꯤ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯀꯌꯥ ꯂꯩꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯗꯨꯅ ꯖꯤꯅꯣꯁꯥꯏꯗ ꯀꯦꯝꯄꯦꯟ ꯑꯃꯗꯤ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯀꯨꯀꯤꯖꯣ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯝꯂꯕ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜꯁꯤꯡꯅ ꯍꯥꯏꯕꯁꯤꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯤꯕ BJP ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯑꯣꯏꯕ vested interest ꯑꯁꯤꯒꯨꯝꯂꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯕꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯤꯆꯪ ꯆꯪꯗꯨꯅ ꯀꯟꯈꯠꯂꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ 59 ꯁꯥꯏꯀꯣꯠ ACꯒꯤ BJPꯒꯤ MLA ꯃꯤꯁꯇꯔ ꯄꯥꯎ ꯍꯥꯞꯀꯤꯐꯀꯤ ꯚꯣꯇꯔꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯍꯜꯂꯨ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 95-93 ꯁꯥꯏꯀꯣꯠ ACꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯗꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯨꯞꯅꯒꯤ 2022 ꯈꯛꯇꯗ ꯁꯥꯏꯀꯣꯠ ACꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 69ꯒꯤ ꯚꯣꯇꯔ ꯁꯦꯔꯤꯌꯜ ꯅꯝꯕꯔ 592ꯗ ꯌꯥꯎꯕ 2005ꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ SIRꯒꯤ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯂꯤ꯫ SIRꯒꯤ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ MLA ꯄꯥꯎ ꯍꯥꯞꯀꯤꯐ ꯑꯁꯤ 59 ꯁꯥꯏꯀꯣꯠ ACꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 74ꯒꯤ ꯍꯥꯎꯁ ꯅꯝꯕꯔ 6 ꯚꯣꯇꯔ ꯁꯦꯔꯤꯌꯜ ꯅꯝꯕꯔ 514ꯗ ꯀꯝꯗꯧꯅ ꯌꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯍꯪꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯃꯝꯅꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ, ꯏꯂꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ CEO ꯑꯣꯐꯤꯁꯔꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ BJP MLA ꯄꯥꯎ ꯍꯥꯞꯀꯤꯐꯀꯤ ꯑꯁꯦꯡꯕ ꯚꯣꯇꯔ ꯔꯦꯀꯣꯔꯗ ꯍꯥꯏꯕꯗꯤ 2022ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ-ꯃꯄꯨꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯔꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯚꯣꯇꯔ ꯆꯟꯕꯅꯣ, ꯀꯔꯝꯕ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯆꯍꯤ 95-93 ꯐꯥꯎꯕ ꯚꯣꯇꯔ ꯂꯤꯁꯇ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯕꯨ ꯌꯥꯎꯗꯕꯅꯣ ꯑꯃꯁꯨꯡ ꯃꯇꯧ ꯀꯝꯗꯧꯅ 2022 ꯈꯛꯇꯗ ꯁꯥꯏꯀꯣꯠ ACꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯆꯜꯂꯤꯕꯅꯣ, ꯃꯍꯥꯛ ꯑꯁꯦꯡꯕ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯅꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯈꯪꯅ ꯃꯔꯤꯛ ꯆꯨꯝꯕ ꯊꯝꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯒꯁꯠ 10ꯒꯤ ꯃꯇꯨꯡꯗ BJPꯒꯤ MLA ꯄꯥꯎ ꯍꯥꯞꯀꯤꯐꯀꯤ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ PIL ꯑꯃꯁꯨ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯒꯨꯒꯜꯁꯇ ꯐꯪꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡꯏꯟꯅ 59 ꯁꯥꯏꯀꯣꯠ ACꯒꯤ ꯑꯁꯤ 2012ꯇ ꯄꯨꯟꯅ ꯚꯣꯇꯔ 95,498 ꯂꯩꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯁꯤꯡ 53 ꯂꯩꯈꯤ꯫ ꯑꯗꯨꯒ 2025ꯇꯅ ꯄꯨꯟꯅ ꯚꯣꯇꯔ ꯃꯁꯤꯡ 63,763 ꯑꯣꯏꯗꯨꯅ ꯆꯍꯤ 18ꯗ ꯄꯨꯟꯅ ꯚꯣꯇꯔ ꯃꯁꯤꯡ 10,915 ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 30 ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 18 ꯍꯦꯟꯒꯠꯂꯛꯄ ꯀꯦꯟꯗ꯭ꯔ ꯑꯃꯅꯤ꯫ ꯍꯦꯟꯒꯠꯂꯛꯂꯤꯕ ꯚꯣꯇꯔ ꯃꯁꯤꯡ ꯑꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯔꯦꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯂꯤ꯫ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯏꯅꯨꯃꯦꯔꯦꯇꯔ ꯑꯃꯗꯤ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ JFD ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯄꯥꯏꯗꯨꯅ ꯍꯟꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFD ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯅꯥꯎꯔꯦꯝ ꯋꯥꯉꯝꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀꯩꯁꯨꯝꯁꯪꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯀꯟꯖꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫